Hꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔꯄꯣꯔꯠ ꯂꯥꯏꯟ ꯀꯣ ꯑꯦꯌꯔꯄꯣꯔꯠ ꯂꯥꯏꯟꯒꯤ ꯁꯤ ꯂꯩꯔꯦ ꯑꯦꯌꯔꯄꯣꯔꯠ ꯁꯣꯝ ꯅꯥꯀꯟ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯁꯦꯀꯣ ꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇꯅꯦ ꯂꯩꯔꯤꯁꯦꯀꯣ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯅꯦ ꯂꯩꯔꯤꯁꯦ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯐꯝ ꯂꯩꯕꯗꯣ ꯑꯗꯨꯝ ꯁꯥꯏꯠꯇꯨꯅꯤꯀꯣ ꯑꯩ ꯂꯩꯔꯤꯁꯦ ꯑꯥꯗ ꯐꯨꯠ ꯕ꯭ꯔꯤꯖ ꯑꯃꯁꯨ ꯂꯩꯀꯣ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯐꯨꯠ ꯕ꯭ꯔꯤꯖꯇꯨꯒꯤ ꯁꯣꯝ ꯑꯋꯥꯡ ꯄꯥꯡꯅ ꯍꯥꯏꯇꯥꯔꯦ ꯑꯋꯥꯡ ꯄꯥꯡꯅ 100 ꯃꯤꯇꯔꯒꯨꯝꯕꯒꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦ 100 ꯃꯤꯇꯔ ꯈꯤꯇꯪ ꯍꯦꯟꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯆꯥꯡꯃꯨꯛ ꯂꯥꯛꯑꯒ ꯍꯥꯏꯔꯤꯕ ꯂꯣꯀꯦꯁꯟꯁꯦ ꯑꯗꯨꯝ ꯁꯤꯗ ꯎꯔꯅꯤꯀꯣ ꯀꯤꯌꯥ ꯃꯣꯇꯣꯔ ꯍꯥꯏꯅ ꯊꯥꯔ ꯆꯥꯎꯅ ꯊꯥꯔ ꯂꯩꯔꯦ ꯑꯗꯨ ꯆꯪꯉꯨꯔꯁꯦ ꯉꯁꯤ ꯆꯪꯉꯨꯔꯒ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯑꯅꯧꯕ ꯀꯤꯌꯥꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯀꯤꯌꯥ ꯀꯥꯔꯦꯟ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅꯦ ꯑꯗꯒꯤ ꯁꯦꯜꯇꯣꯁ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯎꯠꯆꯔꯛꯑꯒꯦ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯁ ꯗꯤꯇꯦꯜꯁ ꯀꯣ ꯈꯪꯃꯤꯟꯅꯁꯤꯀꯣ Hello everyone, welcome back to 7 Speed Manipur. Ngasi 7 Speed Manipur na anova video amaga loinana amuk lakchare haiba tare. The video si howdringeida mayamda aina haningbadi akhoi car buying akhoi tips habda car buying doubt leiba kitang akhoi doubt leiba leidane aigi sigi video se sigi video si yenga kanda adumda kitang clarify oigadra haina hai video si semjabani ko adum mayamna video si haidi nuairagadi like subscribe and share function toubio aduga subscribe tawdo yaorasu subscribe tawsan biawro sugumba gari gi mari leinaba content sing ngaktane sigi keno channel se purga lakador keno se aduna maram oraga akhoi subscribe tawmo thamda bell icon su press function tawbio adumba gari gi mari leinaba content pur la adi upload torkonda adumna miss oidana bai dama type tare ado video se howdringe da gari gi looks kamai tawge habado adum tang yengko ji myam adudi yengorsi go Kia Karen maming se si gari si maming Kia Karen ko anobone akhoi magi keno se segment se kaya akhoi 7 seater hai tare ko aje 7 seater gi category da lakhone gari se ko adum akhoi gari se akhoi boxy type ta ko boxy type ta lei gari se aduga yeng bada su akhoi yam unique oiba design ga loina na ko lai akhoi mamang gi front looks ka je ko looks type yeng mathung da magi hanam da ina akhoi price se ko Zig on road price hapetang ai ajarake magi zig on road price se base tegina akhoi top model phawje magi price range se 10,97,819 dagi hauraga akhoi 19,98,882 phawgi range ta magi price range admai layebo isi Kia Karen se ma se magi akhoi variant je ko variant je akhoi premium haina laire aduga prestige sign am laire aduga prestige plus sign am ga laire aduga sigi mathakta akhoi luxury plus sign asmaina makal manga thona laigo my variants aduga magi engine gi specification haragadi kenone ase akhoi engine option ahum da ko ahum da lae amna 1.5 akhoi petrol da ma adagi 1.5 akhoi diesel engine da ma aduga 1.4 akhoi turbo da ko petrol gi adam lai adamagi si akhoi top model ni ko sina manual transmission gi akhoi keno da 1.5 petrol engine gi ko adamagi power se maximum power se akhoi 115 ps ni aduga magi torque sina akhoi keno ni 144 newton meter ni ko aduga gari se dum powerful oi ko adudi azik mamang looks hapet yeng lor mathang mamang gi magi design hapet yeng nerse sidai da front da akhoi Kia na ko hanagi logo je smile oiram de ko azik change tawre somda lakho kanda ajis masigi akhoi DRL ko
ꯁꯤ ꯂꯩꯔꯦ ꯑꯗꯨꯒ DRLꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯀꯦꯇꯔ ꯑꯣꯏꯅꯁꯨ ꯊꯕꯛ ꯇꯧꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏꯒꯤ LED ꯉꯥꯛꯇꯅꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯦꯗꯂꯦꯝꯞꯁꯦ ꯁꯤꯗ ꯍꯥꯏ ꯕꯤꯝ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯗꯀꯣ ꯑꯗꯨꯒ ꯁꯨꯝ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯒ꯭ꯂꯣꯁꯤ ꯏꯂꯤꯃꯦꯟꯁꯦ ꯄꯤꯌꯥꯅꯣ ꯕ꯭ꯂꯦꯛ ꯐꯤꯅꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯒ꯭ꯂꯣꯁꯤ ꯏꯂꯤꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗꯁꯨ ꯄꯦꯇꯔꯟ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ 3Dꯒꯤ ꯃꯑꯣꯡꯗꯁꯨ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯀ꯭ꯔꯣꯝꯒꯤ ꯃꯥꯏ ꯐꯤꯅꯤꯁꯁꯤꯁꯨ ꯁꯤꯗꯒꯤ ꯁꯥꯡꯅꯀꯣ ꯁꯤꯐꯥꯎꯕ ꯐꯖꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯈꯥꯔꯣꯝꯗ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯃꯈꯥꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯔ ꯃꯃꯥꯡꯗ ꯁꯦꯟꯁꯔꯁꯦ 1 2 3 ꯁꯦꯟꯁꯔꯁꯨ 3 ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯤꯌꯥꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥꯡꯒꯤ ꯒ꯭ꯔꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯇꯥꯏꯒꯔ ꯅꯣꯁꯀꯤ ꯗꯤꯖꯥꯏꯟꯗꯀꯣ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯤꯒꯅꯦꯆꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯂꯩꯌꯦ ꯃꯣꯏꯁꯦ ꯒ꯭ꯔꯤꯜꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯀ꯭ꯔꯣꯝ ꯂꯣꯏꯅꯅꯀꯣ ꯑꯗꯨꯒ ꯁꯥꯏꯗꯇ ꯃꯣꯏꯒꯤ ꯐꯣꯛ ꯂꯦꯝꯞꯁꯦ ꯁꯨꯃꯥꯏꯅ LEDꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯌꯥꯝ ꯌꯨꯅꯤꯛ ꯗꯤꯖꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯁꯥꯏꯠ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯌꯔꯒꯤ ꯁꯥꯏꯖ ꯀꯣ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯦ ꯁꯤ MRFꯇ ꯂꯩꯔꯦꯀꯣ 205/65R16 ꯀꯣ ꯑꯗ ꯃꯥꯁꯦ ꯀ꯭ꯔꯤꯁꯇꯦꯜ ꯀꯠ ꯑꯩꯈꯣꯏꯒꯤ ꯗꯨꯋꯦꯜ ꯇꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯁꯤꯒꯤ ꯇꯥꯌꯔꯒꯤ ꯃꯥꯒꯤ ꯑꯦꯂꯣꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏ ꯃꯁꯀꯨꯂꯔ ꯂꯨꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯁꯥꯏꯗꯇ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯥꯏꯠ ꯀ꯭ꯂꯤꯌꯔꯤꯡꯁꯤꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯄꯥꯛꯅ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯕꯣꯗꯤ ꯀꯂꯔꯗꯀꯣ ꯁꯥꯏꯠ ꯑꯣꯔꯦꯕꯤꯝꯁ ꯑꯗꯨ ꯁꯤꯁꯨ ꯑꯩꯈꯣꯏ LEDꯗ ꯏꯟꯗꯤꯀꯦꯇꯔꯁ ꯁꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔꯁꯤ ꯌꯥꯎꯔꯦꯀꯣ ꯁꯤ ꯗꯣꯔ ꯍꯦꯟꯗꯜ ꯀ꯭ꯔꯣꯝꯅ ꯐꯖꯅ ꯐꯤꯅꯤꯁ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯁꯤꯁꯨ ꯀ꯭ꯔꯣꯝꯅ ꯐꯤꯅꯤꯁ ꯑꯥꯐꯥꯎꯀꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯑꯦ ꯄꯤꯂꯔꯁꯦ ꯋꯤꯟꯁꯤꯜꯒꯤꯒ ꯁꯤꯒ ꯇꯥꯏꯅꯕꯩ ꯁꯤꯒꯤꯁꯦ ꯑꯦ ꯄꯤꯂꯔꯁꯤꯅ Bꯅꯦ ꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛꯇꯀꯣ ꯂꯦꯑꯥꯎꯠ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯁꯥꯏꯗꯇ ꯆꯠꯂꯒ ꯌꯦꯡꯁꯤꯀꯣ ꯁꯥꯏꯠ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯅꯤꯒꯤ ꯊꯣꯡꯁꯦ ꯁꯣꯝꯅ ꯈꯤꯇꯪ ꯄꯤꯛꯑꯦ ꯁꯣꯝꯅ ꯈꯤꯇꯪ ꯆꯥꯎꯔꯦꯀꯣ ꯑꯗꯨꯅ 7 ꯁꯤꯇꯔꯅꯤꯀꯣ 7 ꯁꯤꯇꯔꯅꯤ ꯃꯅꯤꯡꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯃꯥꯡꯒꯤ ꯑꯅꯤ ꯂꯩꯈ꯭ꯔꯒ ꯑꯔꯦꯝꯕꯗ ꯁꯣꯝ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯀꯗꯣꯏꯅꯦ ꯑꯗꯨ ꯁꯤ ꯈꯤꯇꯪ ꯆꯥꯎꯅ ꯐꯥꯠꯂꯦꯀꯣ ꯀꯥꯈꯠꯐꯝꯗꯁꯨꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅꯅꯕ ꯍꯥꯏꯇꯥꯔꯦ 185 ꯆꯥꯡꯗ ꯂꯩꯀꯣ ꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ DRLꯁꯦ ꯁꯤꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯀꯤꯌꯥꯒꯤ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯁ꯭ꯇꯥꯔ ꯃꯦꯞ LED ꯂꯦꯝ ꯍꯥꯏꯅ ꯍꯥꯏꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯃꯅꯤꯡꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯅꯤꯡꯁꯨ ꯁꯤꯒꯤ ꯗꯤꯖꯥꯏꯟ ꯋꯥꯏꯁ ꯁꯤꯒꯤ ꯗꯤꯖꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯁꯤꯗ ꯃꯅꯤꯡꯗꯁꯨ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯃꯅꯤꯡꯒꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯕꯦꯛ ꯄ꯭ꯔꯣꯐꯥꯏꯜꯅꯦ ꯕꯦꯛ ꯄ꯭ꯔꯣꯐꯥꯏꯜꯗꯨꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯥꯒꯤ ꯀ꯭ꯔꯣꯝꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯐꯖꯅ ꯌꯥꯎꯔꯤꯀꯣ ꯔꯤꯐ꯭ꯂꯦꯛꯇꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯑꯗ ꯀꯤꯌꯥꯒꯤ ꯃꯥꯒꯤ ꯕꯦꯖꯤꯡꯁꯤꯗ ꯆꯥꯎꯅ ꯐꯖꯅ ꯊꯥ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤ ꯃꯣꯏꯒꯤ ꯇꯦꯜ ꯂꯦꯝꯞ ꯗꯤꯖꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔ ꯃꯦꯞ LEDꯒꯤ ꯗꯤꯖꯥꯏꯟꯅꯦ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯣꯏꯒꯤ ꯂꯥꯏꯠꯁꯤꯁꯨ ꯄꯨꯔꯥ ꯀꯅꯦꯛꯇꯦꯠ ꯑꯣꯏꯅꯀꯣ ꯑꯕꯣꯛ ꯑꯅꯤꯁꯦ ꯑꯣꯏꯅ ꯂꯩ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯌꯔ ꯋꯥꯏꯄꯔꯁꯤ ꯌꯥꯎꯔꯦ ꯗꯤꯐꯣꯒꯔ ꯌꯥꯎꯔꯦ ꯑꯗꯩ ꯍꯥꯏ ꯃꯥꯎꯟꯇꯦꯠ ꯁ꯭ꯇꯣꯞ ꯂꯦꯝꯞꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯄꯣꯏꯂꯔꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯁ꯭ꯄꯣꯔꯇꯤ ꯑꯃꯒꯤ ꯑꯩꯈꯣꯏ ꯐꯤꯜꯗꯣ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯐꯪꯉꯤꯀꯣ ꯑꯗꯨꯒ ꯑꯩ ꯃꯅꯤꯡꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯀꯌꯥꯅꯣꯗ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦꯀꯣ ꯁꯤꯅꯤꯀꯣ ꯃꯅꯤꯡꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ 7 ꯁꯤꯇꯔꯁꯗꯗꯤ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯒꯟꯗꯦꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯒꯤ ꯃꯥꯒꯤ ꯐꯝꯐꯝ ꯃꯅꯤꯡꯗ ꯔꯣ ꯑꯃ ꯂꯧꯔꯛꯄꯅꯤꯅꯀꯣ ꯌꯥꯝ ꯀꯟꯅ ꯌꯥꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯕꯦꯛ ꯑꯅꯤꯒꯨꯝꯕ ꯑꯗꯨꯝ ꯊꯝꯕ ꯑꯗꯨꯝ ꯈꯔ ꯆꯥꯎꯕꯀꯣ ꯕꯦꯛ ꯑꯅꯤ ꯑꯗꯨꯝ ꯊꯝꯕ ꯆꯟꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯠꯀꯤ ꯄꯣꯖꯤꯁꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯦꯠꯇ ꯂꯩꯔꯤꯁꯦ ꯈꯤꯇꯪ ꯇꯨꯊꯍꯜꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯍꯨꯛꯀꯤ ꯀꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩ ꯑꯗꯨꯒ ꯁꯣꯝꯗ ꯕꯨꯠ ꯂꯥꯏꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯣꯝꯗꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯁ꯭ꯄꯤꯀꯔꯁꯨ ꯁꯤꯗ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤ ꯀꯩꯅꯣꯁꯦ ꯇꯨꯜ ꯀꯩꯀꯩ ꯍꯥꯞꯄ ꯈꯣꯠꯄ ꯈꯔ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯁ꯭ꯇꯣꯔꯦꯖ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯕ ꯑꯣꯏꯗꯦ ꯌꯥꯝ ꯄꯤꯛꯄ ꯈꯣꯠꯄꯁꯨ ꯑꯣꯏꯗꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯏꯠ ꯍꯥꯏꯇꯥꯔꯦ
ꯑꯅꯤꯈꯛ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩ ꯃꯅꯤꯡꯒꯤ ꯕꯦꯛ ꯀꯦꯃꯦꯔꯥꯅ ꯁꯤ ꯌꯥꯎꯔꯤꯀꯣ ꯑꯗꯨꯗꯤ ꯊꯤꯡꯖꯤꯜꯂꯁꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯁꯤ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯁꯣꯝꯗ ꯁꯥꯔꯐ ꯐꯤꯟ ꯑꯦꯟꯇꯦꯅꯥꯁꯨ ꯌꯥꯎꯔꯤꯀꯣ ꯃꯅꯨꯡ ꯆꯪꯉꯒ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯀꯥꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯁ꯭ꯄꯦꯁ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯁ꯭ꯄꯦꯁ ꯑꯗꯒꯤ ꯊꯣꯡꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯐꯤꯅꯤꯁ ꯀꯩꯅꯣꯁꯤꯡꯁꯦ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤ ꯂꯦꯗꯔ ꯔꯦꯞ ꯀꯣ ꯁꯣꯐꯇꯦꯁ ꯃꯦꯇꯔ ꯁꯤ ꯐꯨꯜꯂꯤ ꯑꯩꯈꯣꯏ ꯂꯦꯗꯔ ꯔꯦꯞ ꯇꯧꯔꯦꯀꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗꯨꯋꯦꯜ ꯇꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯁꯤꯜꯚꯔ ꯑꯗꯒꯤ ꯇ꯭ꯔꯤꯄꯜ ꯇꯣꯟ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯑꯗꯨꯅ ꯌꯦꯡꯕꯁꯤ ꯌꯥꯝ ꯐꯖꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯗꯤꯖꯥꯏꯟꯁꯦ ꯑꯩꯅ ꯁꯤꯐꯥꯎ ꯌꯦꯡꯉꯛꯄꯗ ꯗꯤꯖꯥꯏꯟꯁꯦ ꯁꯤꯅ ꯑꯗꯨꯝ ꯈꯔ ꯍꯦꯟꯕꯗꯧꯅ ꯇꯧꯋꯤꯀꯣ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕꯁꯦ ꯀꯣ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯂꯔꯁꯦ ꯁꯤꯒ ꯑꯗꯒꯤ ꯁꯤ ꯁꯤꯜꯚꯔ ꯐꯤꯅꯤꯁ ꯀꯣ ꯁꯤ ꯍꯥꯡꯕꯩꯗꯨꯅꯀꯣ ꯑꯗ ꯕꯣꯇꯜ ꯍꯣꯜꯗꯔꯁꯦ 1 2 ꯑꯗꯨꯝ ꯕꯣꯇꯜ ꯑꯗꯨꯝ ꯈꯔ ꯂꯣꯏ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯁ꯭ꯄꯦꯁꯁꯤꯗ ꯑꯝꯕ꯭ꯔꯦꯂꯥ ꯍꯣꯜꯗꯔꯒꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯈꯣꯡ ꯄꯥꯏꯐꯝ ꯐꯖꯅ ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯥꯎꯟꯁꯦ ꯁ꯭ꯄꯤꯀꯔꯁꯦ ꯕꯣꯁꯀꯤ ꯁ꯭ꯄꯤꯀꯔꯅꯤꯀꯣ ꯑꯗꯨꯝ ꯁ꯭ꯄꯤꯀꯔ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯁꯥꯎꯟ ꯁꯤꯁꯇꯦꯝꯅꯤꯀꯣ ꯍꯥꯞꯄꯤꯁꯦ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯄꯋꯥꯔ ꯂꯣꯏ ꯑꯣꯏꯔꯦꯀꯣ ꯑꯗꯩ ꯁꯤꯅ ꯑꯣꯇꯣ IFM ꯑꯦꯗꯖꯁ ꯇꯧꯅꯅꯕꯅꯤꯀꯣ ꯑꯗꯒꯤ ꯗꯣꯔ ꯂꯣꯛ ꯑꯟꯂꯣꯛ ꯇꯧꯅꯅꯕ ꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏ ꯀꯥꯔ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯀꯥꯗ꯭ꯔꯤꯉꯩꯗ ꯁꯤꯠ ꯍꯥꯏꯠ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯗ ꯏꯟꯀ꯭ꯂꯥꯏꯟ ꯔꯤꯀ꯭ꯂꯥꯏꯟ ꯇꯧꯕꯩꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯐꯨꯜ ꯂꯤꯠ ꯍꯥꯡꯕꯩꯁꯤꯗꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯅ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯤꯠꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇꯪ ꯌꯦꯡꯁꯦ ꯁꯤꯠꯁꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯚꯦꯟꯇꯤꯂꯦꯇꯦꯠ ꯑꯣꯏꯀꯣ ꯂꯦꯗꯔꯁꯨ ꯄꯨꯔꯥ ꯐꯨꯜ ꯕꯦꯁ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯠ ꯂꯦꯗꯔ ꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯀꯣ ꯑꯗꯨ ꯏꯟꯇꯔꯤꯌꯔꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯂꯔꯁꯦꯀꯣ ꯀꯂꯔꯁꯦ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯕ꯭ꯂꯦꯛꯀ ꯋꯥꯏꯠꯀ ꯄꯨꯜꯂꯒꯀꯣ ꯑꯗꯨꯗꯤ ꯃꯊꯛꯇ ꯀꯥꯔꯒ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯁꯦ ꯀꯥꯗ꯭ꯔꯤꯉꯩ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯂꯦꯚꯦꯂꯤꯡ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛꯁꯟ ꯀꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕꯗꯨꯅꯤꯀꯣ ꯍꯧꯐꯝ ꯇꯧꯅꯕꯗꯨꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨ ꯀꯥꯈꯠꯂꯁꯤꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯀꯣ ꯌꯦꯡꯕꯗ ꯒꯥꯔꯤꯁꯦ ꯍꯥꯏꯕꯗꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯒꯥꯔꯤꯒꯤ ꯁꯦꯒꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯔꯥꯏꯕꯦꯜ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯏꯔꯇꯤꯒꯥꯒꯨꯝꯕ ꯀꯣ ꯑꯩꯈꯣꯏ 7 ꯁꯤꯇꯔ ꯂꯩꯁꯤꯡꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯔꯥꯏꯕꯦꯜ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯟꯗꯥꯏꯒꯤ ꯑꯜꯀꯥꯖꯥꯔ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯅꯦ ꯑꯗꯨ ꯁꯤꯒꯤ ꯃꯊꯛꯇꯅ ꯑꯩꯈꯣꯏꯒꯤ ꯇꯣꯌꯣꯇꯥꯒꯤ ꯏꯅꯣꯚꯥ ꯑꯗꯒꯤ 7 ꯁꯤꯇꯔ ꯑꯗꯒꯤ ꯁꯣꯝꯗ ꯀꯤꯌꯥꯒꯤ ꯀꯥꯔꯅꯤꯚꯦꯜ ꯀꯥꯏꯅ ꯂꯩꯁꯤꯡꯁꯦ ꯃꯈꯣꯏ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯐꯦꯃꯤꯂꯤ ꯃꯤ 8ꯀꯨꯝꯕꯀꯣ ꯃꯤ 8ꯀꯨꯝꯕꯒꯤ ꯆꯥꯡꯗ ꯂꯩꯕꯁꯤꯡ 6-8ꯀꯤ ꯀꯣ ꯍꯤꯁꯥꯞꯇ ꯂꯩꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯤꯒꯤ ꯕꯦꯁ ꯑꯣꯞꯁꯟꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤꯀꯣ ꯁꯤ ꯌꯥꯝꯅ ꯐꯕ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁ ꯁꯦꯒꯃꯦꯟꯗꯕꯨ ꯌꯦꯡꯉꯣ ꯀꯣ ꯑꯗꯒꯤ ꯐꯤꯆꯔ ꯋꯥꯏꯁ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯣ ꯌꯦꯡꯁꯦ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯤꯆꯔꯁꯤꯡꯁꯤꯁꯨ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁ꯭ꯇꯦꯔꯤꯡꯁꯤꯗ ꯌꯥꯎꯔꯤꯕ ꯀꯟꯇ꯭ꯔꯣꯜꯁꯤꯡꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯤꯌꯥꯒꯤ ꯂꯣꯒꯣꯁꯤꯗ ꯂꯩꯖꯔꯦꯀꯣ ꯑꯗꯩ ꯍꯣꯔꯟꯗꯤ ꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯀꯔꯦꯟ ꯍꯥꯏꯅ ꯁꯤꯗ ꯊꯥꯔꯤꯁꯦ ꯎꯕ꯭ꯔꯥ ꯀꯔꯦꯟ ꯍꯥꯏꯅ ꯁꯤ ꯊꯥꯔꯦꯀꯣ ꯁ꯭ꯇꯦꯔꯤꯡꯁꯨ ꯑꯩꯈꯣꯏ ꯄꯤꯛꯇꯛꯅ ꯌꯥꯝ ꯆꯥꯎꯗꯦꯀꯣ ꯑꯗꯨ ꯈꯤꯇꯪ ꯄꯤꯛꯇꯛꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗꯨꯗ ꯍꯥꯞꯄꯤꯁꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯗꯔ ꯔꯦꯞ ꯇꯧꯕ ꯃꯥꯜꯂꯦ ꯂꯦꯗꯔ ꯔꯦꯞ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯤꯅ ꯁꯣꯝꯒꯤ ꯃꯌꯥꯏꯒꯤꯀꯣ ꯏꯟꯐꯣꯇꯦꯟꯃꯦꯟ ꯁꯣꯝꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤ MID ꯁꯤꯒꯤ ꯂꯩꯔꯦꯀꯣ ꯑꯗꯣ MIDꯁꯨ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯨꯒ ꯁꯤ ꯎꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜ ꯑꯃꯗ ꯂꯩꯕꯁꯤꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯑꯗꯩ ꯁꯤꯗꯩꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ USB ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯗꯩ 12 ꯚꯣꯜꯠꯀꯤꯀꯣ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯁꯤ ꯇꯥꯏꯞꯀꯤ ꯑꯩꯈꯣই ꯀꯩꯅꯣꯗꯣ ꯆꯥꯔꯖꯤꯡ ꯄꯣꯔꯠꯇꯨꯅꯤꯀꯣ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯅ ꯑꯣꯇꯣꯒꯤ AC ꯀꯣ ꯑꯣꯇꯣ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡꯒꯤ ꯃꯐꯝ ꯑꯃꯈꯛ ꯄꯤꯔꯤꯀꯣ ꯁꯤꯗ ꯐꯣꯟꯒꯤ ꯑꯗꯨꯒ ꯁꯤꯅ ꯒꯤꯌꯔ ꯅꯣꯞꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯒ꯭ꯂꯣꯁꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯜꯚꯔꯅꯦ ꯑꯗꯒꯤ ꯕ꯭ꯂꯦꯛꯅꯦꯀꯣ ꯑꯅꯤꯃꯛ ꯒ꯭ꯂꯣꯁꯤ ꯑꯣꯏꯀꯣ ꯌꯦꯡꯕꯗ ꯄ꯭ꯔꯤꯃꯤꯌꯝꯅꯦꯁ ꯌꯥꯝ ꯊꯤꯅ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯌꯥꯎꯔꯤꯁꯦ ꯚꯦꯟꯇꯤꯂꯦꯇꯦꯠ ꯁꯤꯠꯀꯤꯗꯨꯒꯤꯅꯤꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯁꯥꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯗꯩꯗ ꯌꯥꯝ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯗꯣ ꯁꯤꯗꯗꯤ ꯑꯣꯏꯔꯔꯣꯏꯀꯣ ꯃꯔꯝꯗꯤ ꯁꯤ ꯚꯦꯟꯇꯤꯂꯦꯇꯦꯠ ꯁꯤꯠ ꯑꯣꯏꯔꯦꯕ ꯑꯅꯤꯃꯛ ꯃꯃꯥꯡꯒꯤ ꯑꯅꯤꯃꯛꯁꯤꯀꯣ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯤꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯐꯤꯆꯔꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ABS EBD ꯑꯗꯒꯤ ꯍꯤꯜ ꯑꯦꯁꯤꯁ ꯀꯣ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯣꯏ ꯍꯥꯞꯆꯔꯝꯃꯒꯦꯀꯣ ꯃꯥꯒꯤ ꯁꯦꯐꯇꯤ ꯐꯤꯆꯔꯁꯤꯡꯗꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠꯇꯒꯤ ꯍꯧꯔꯒ ꯃꯥꯒꯤ ꯑꯞ ꯇꯨ ꯃꯥꯒꯤ ꯇꯣꯞ ꯚꯦꯔꯤꯌꯟ ꯐꯥꯎꯕꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯏꯌꯔꯕꯦꯒꯁꯦ ꯂꯣꯏꯅꯃꯛ 6 ꯏꯌꯔꯕꯦꯒꯇ ꯂꯣꯏ ꯂꯥꯛꯑꯦꯀꯣ ꯁꯤꯒꯤꯁꯦ ꯁꯥꯏꯠ ꯀꯔꯇꯦꯟꯒ ꯂꯣꯏ ꯌꯥꯎꯔꯒꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯉꯝꯕꯗ ꯊꯧꯗꯕꯒꯤ ꯀꯥꯟꯅꯕ ꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯄꯥꯔꯀꯤꯡꯒꯤꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯕꯦꯛ ꯀꯦꯃꯦꯔꯥ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯗꯣ ꯌꯨꯁ ꯇꯧꯅꯕꯒꯤ ꯀꯩꯅꯣꯗꯨꯁꯨ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯞ ꯍꯣꯜꯗꯔ 2 ꯌꯥꯎꯔꯦ ꯀꯣ ꯑꯗꯨꯒ ꯍꯦꯟ ꯕ꯭ꯔꯦꯛꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯝꯔꯦꯁꯁꯤ ꯂꯩꯔꯦꯀꯣ ꯑꯥꯝꯔꯦꯁꯁꯦ ꯍꯥꯏꯐꯦꯠ ꯍꯥꯡꯇꯣꯛ ꯌꯦꯡꯁꯦ ꯑꯥꯝꯔꯦꯁ ꯂꯩꯔꯦ ꯑꯗꯣ ꯑꯥꯝꯔꯦꯁꯁꯤꯗ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯇ꯭ꯔꯦ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤ ꯑꯗꯨꯝ ꯔꯤꯃꯨꯚꯦꯕꯜ ꯑꯣꯏꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯅꯤ ꯁꯤꯒꯤ ꯁ꯭ꯄꯦꯁꯁꯦ ꯑꯗꯣ ꯁꯤ ꯌꯥꯝ ꯂꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯞꯅꯦꯁꯁꯨ ꯑꯗꯨꯅ ꯄꯣꯠ ꯆꯩꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯍꯥꯞꯄ ꯑꯗꯨꯝ ꯆꯟꯒꯅꯤꯀꯣ ꯁꯤ ꯂꯧꯊꯣꯛꯑꯒ ꯃꯈꯥꯗ ꯍꯥꯞꯀꯦꯁꯨꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯐꯝꯕ ꯀꯥꯟꯗ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯒꯤ ꯄ꯭ꯔꯤꯃꯤꯌꯝꯅꯦꯁ ꯑꯣꯏꯔꯤꯁꯦ ꯑꯇꯩꯅ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯑꯣꯏꯍꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯗꯦꯁꯕꯣꯔꯗꯁꯦ ꯁꯤꯒꯤ ꯗꯦꯁꯕꯣꯔꯗꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯐ꯭ꯂꯦꯠ ꯑꯣꯏꯗꯅꯀꯣ ꯒꯥꯔꯤ ꯑꯌꯥꯝꯕ ꯂꯣꯏ ꯐ꯭ꯂꯦꯠ ꯑꯣꯏꯒꯅꯦꯕꯀꯣ ꯃꯥꯏ ꯗꯦꯁꯕꯣꯔꯗꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯅꯤꯡꯁꯦ ꯑꯗꯣ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯔꯞ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯐꯝꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯦꯐꯇꯤ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯗꯤ ꯁꯤꯅ ꯂꯣꯏ ꯀꯣꯏꯁꯤꯜꯂꯒ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯗ ꯐꯤꯜ ꯇꯧꯍꯜꯂꯤꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯏ ꯒ꯭ꯂꯕ ꯕꯣꯛꯁ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯒ꯭ꯂꯕ ꯕꯣꯛꯁꯁꯦ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯤꯒꯤ MIDꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯏꯒꯤ ꯏꯟꯐꯣꯔꯇꯦꯟꯃꯦꯟꯗꯨꯅꯤꯀꯣ ꯃꯥꯁꯦ ꯏꯟꯐꯣꯔꯇꯦꯟꯃꯦꯟꯁꯦ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯑꯩꯈꯣꯏ 10.25 ꯏꯟꯆꯀꯤ ꯀꯩꯅꯣꯅꯦ ꯁꯥꯏꯖꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯥꯒꯤ ꯅꯦꯚꯤꯒꯦꯁꯟ ꯂꯣꯏ ꯌꯥꯔꯅꯤ ꯑꯗꯩ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯀꯣ ꯑꯗꯩ ꯁꯤ ꯚꯣꯂꯨꯝ ꯑꯞ ꯗꯥꯎꯟ ꯇꯧꯕꯩꯅꯤꯀꯣ ꯁꯤꯅ ꯇ꯭ꯌꯨꯅꯤꯡ ꯇꯧꯕꯒꯤꯅꯤ ꯑꯗꯨꯝ ꯁꯣꯐꯇꯁ ꯌꯥꯝ ꯑꯣꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯩ ꯁꯤꯗ ꯃꯦꯞꯀꯤ ꯅꯦꯚꯤꯒꯦꯁꯟꯒꯤ ꯐꯣꯟꯒꯤ ꯑꯗꯒꯤ ꯐꯣꯟ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯚꯣꯏꯁ ꯃꯦꯃꯣ ꯑꯗꯩ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯇ꯭ꯔꯣꯜ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯐꯤꯆꯔꯁꯦ ꯁꯤ ꯐꯤꯆꯔꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯀꯤꯌꯥ ꯀꯟꯅꯦꯛ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯊ꯭ꯔꯨꯗꯀꯣ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯒ ꯂꯤꯡꯛ ꯇꯧꯔꯀꯥꯟda ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯐꯤꯆꯔ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯗꯣꯏꯅꯤꯀꯣ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯁꯤꯒꯤ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯣꯟ ꯍꯥꯏꯗꯤ ꯒꯥꯔꯤꯁꯤ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯛ ꯇꯧꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯀꯥꯟꯅꯔꯕ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯅꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯨꯝꯕ ꯀꯥꯟꯅꯕ ꯐꯤꯆꯔ ꯃꯌꯥꯝ ꯌꯥꯎꯔꯦ ꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯐꯕ ꯐꯤꯆꯔꯅꯤꯀꯣ ꯁ꯭ꯇꯦꯔꯤꯡꯁꯤꯁꯨ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯇꯤꯜꯇꯦꯠ ꯑꯗꯒꯤ ꯇꯦꯂꯦꯁꯀꯣꯄꯤꯛ ꯑꯦꯗꯖꯁ ꯇꯧꯕꯗꯣ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯁꯦ ꯇꯦꯂꯦꯁꯀꯣꯄꯤꯛꯁꯨ ꯌꯥꯔꯦ ꯀꯣ ꯑꯗꯨꯒ ꯇꯤꯜꯇꯦꯠꯁꯨ ꯌꯥꯔꯦ ꯑꯅꯤꯃꯛꯀꯣ ꯑꯌꯥꯝꯕ ꯂꯣꯏ ꯐꯤꯆꯔꯁꯦ ꯁꯤꯗꯩꯗ ꯂꯣꯏ ꯁꯨꯕꯗꯧꯅ ꯇꯧꯔꯦꯀꯣ ꯑꯗꯣ ꯁꯤꯁꯨ ꯀꯥꯏꯅ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛ ꯌꯥꯝ ꯐꯖꯩꯗ ꯒꯥꯔꯤꯁꯦ ꯃꯅꯨꯡꯁꯦ ꯑꯩ ꯔꯤꯌꯦꯂꯤ ꯂꯥꯏꯛ ꯗꯤꯁ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯩ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏ ꯁꯤ ꯇ꯭ꯋꯤꯇꯔꯁꯤ ꯌꯥꯎꯔꯦ ꯀꯣ AC ꯚꯦꯟ ꯁꯣꯝꯗꯁꯨ ꯃꯥꯒꯤ AC ꯚꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ AC ꯚꯦꯟꯁꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯗꯀꯣ ꯍꯥꯏꯇꯥꯔꯦ ꯌꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯞ ꯍꯣꯜꯗꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯀꯞ ꯑꯩꯈꯣꯏꯒꯤ ꯍꯣꯜꯗꯔ ꯁꯤꯗ ꯍꯥꯞꯇꯣꯏꯅꯦꯕ ꯀꯞꯇꯣ ꯁꯤꯒꯤ ꯐꯤꯆꯔꯁꯦ ꯑꯇꯣꯞꯄꯗ ꯀꯌꯥ ꯎꯗꯦꯀꯣ ꯌꯥꯝ ꯐꯕ ꯐꯤꯆꯔꯅꯤ ꯑꯗꯒꯤ ꯁꯣꯝꯗꯁꯨ ꯐꯤꯆꯔ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ ꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯆꯦ ꯆꯥꯡ ꯀꯣ ꯀꯣꯏꯟꯒꯨꯝꯕ ꯍꯥꯞꯄ ꯌꯥꯏ ꯁꯤ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦꯀꯣ ꯁ꯭ꯄꯦꯁꯁꯦ ꯌꯥꯝ ꯐꯖꯅ ꯁ꯭ꯃꯥꯔꯠꯂꯤ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯋꯤꯀꯣ ꯑꯗꯣ ꯃꯊꯪ ꯅꯦꯛꯁ ꯔꯣꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯗꯩ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯣꯐꯇꯁ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯀꯔꯇꯦꯟ ꯌꯥꯎꯔꯤꯀꯣ
ꯁꯤ ꯌꯥꯝꯅ ꯐꯕ ꯐꯤꯆꯔꯅꯤꯀꯣ ꯅꯨꯡꯁꯥ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯀꯥꯟꯗ ꯊꯧꯀꯥꯟꯗ ꯁꯤ ꯑꯗꯨꯝ ꯑꯣꯞꯁꯟꯗꯤ ꯅꯨꯡꯉꯥꯏꯅꯤ ꯁꯤ ꯕꯣꯇꯜ ꯍꯣꯜꯗꯔ ꯌꯥꯎꯔꯦ ꯁ꯭ꯄꯤꯀꯔ ꯌꯥꯎꯔꯦꯀꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯀꯥꯔꯒ ꯌꯦꯡꯉꯁꯤ ꯃꯥꯒꯤ ꯁꯤ ꯀꯩꯅꯣꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯠꯁꯦ ꯑꯗꯨꯒ ꯀꯥꯗ꯭ꯔꯤꯉꯩꯗ ꯁꯤꯗꯁꯨ ꯑꯝꯇꯪ ꯌꯦꯡꯍꯧꯒꯦ ꯁꯤ ꯀꯩꯅꯣ ꯁꯤ ꯄꯣꯔꯁꯟꯁꯦ ꯁꯤ ꯀꯩꯅꯣꯅꯤꯀꯣ ꯏꯌꯔ ꯄ꯭ꯌꯨꯔꯤꯐꯥꯏꯌꯔꯒꯤꯗꯣ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯃꯈꯣꯏꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯕꯦꯛꯇꯦꯔꯤꯌꯥ ꯖꯔꯝꯁ ꯚꯥꯏꯔꯁꯀꯨꯝꯕ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕꯅꯤꯀꯣ ꯁꯤꯒꯤ ꯌꯥꯝ ꯐꯕ ꯐꯤꯆꯔꯅꯤꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯄꯣꯀꯦꯠ ꯌꯥꯎꯔꯦꯀꯣ ꯀꯩꯀꯩ ꯍꯥꯞꯅꯅꯕ ꯈꯣꯠꯅꯕ ꯑꯗꯣ ꯑꯩꯁꯤ ꯀꯥꯈꯠꯂꯒ ꯐꯝꯃ ꯌꯦꯡꯁꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯅꯨꯡ ꯀꯥꯈꯠꯂꯒ ꯍꯧꯖꯤꯛ ꯂꯩꯔꯤ ꯃꯣꯏ ꯃꯅꯤꯡꯒꯤ ꯁꯤꯠꯁꯤ ꯀꯝꯐꯣꯔꯇꯦꯕꯜꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯣꯏꯀꯣ ꯀꯝꯐꯣꯔꯇꯦꯕꯜ ꯐꯖꯅ ꯑꯣꯏ ꯁꯤꯠ ꯊꯥꯏ ꯁꯞꯄꯣꯔꯠ ꯐꯖꯩ ꯑꯗꯨꯒ ꯍꯦꯗ ꯔꯦꯁ ꯁꯤꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯃꯅꯤꯡ ꯃꯃꯥꯡꯀꯣ ꯁꯤꯁꯨ ꯃꯃꯥꯡꯁꯨ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗ ꯑꯦꯁꯤꯒꯤ ꯁꯤ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣꯅꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠꯅꯤ ꯑꯗꯩ ꯁꯤꯗꯁꯨ ꯀꯩꯒꯤ ꯐꯣꯟ ꯅꯨꯡ ꯊꯝꯕꯒꯤꯅꯤꯀꯣ ꯆꯥꯔꯖꯤꯡ ꯇꯧꯔꯒ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯐꯣꯟ ꯆꯥꯔꯖ ꯇꯧꯒꯦ ꯁꯨꯝ ꯃꯃꯥꯡꯗ ꯑꯃꯨꯛ ꯌꯦꯠꯇ꯭ꯔꯒꯁꯨ ꯌꯥꯔꯦꯕ ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯐ꯭ꯂꯣꯔꯁꯦ ꯕꯣꯠꯁꯦ ꯃꯈꯥꯒꯤ ꯌꯥꯝ ꯄꯨꯔꯥ ꯐ꯭ꯂꯦꯠ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯐꯝꯕꯗ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯐꯤꯜ ꯑꯣꯏꯕꯗꯣ ꯑꯣꯏꯔꯔꯣꯏꯀꯣ ꯁꯤꯗꯩꯗꯤ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯁꯦꯐꯇꯤꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯣꯐꯤꯛꯁ ꯁ꯭ꯇꯥꯏꯜ ꯃꯥꯎꯟ ꯇꯧꯅꯕ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯐꯤꯆꯔꯁꯨ ꯌꯥꯎꯔꯤꯀꯣ ꯐꯤꯆꯔꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯤꯆꯔꯁꯦ ꯄꯨꯔꯥ ꯀꯣꯝꯄꯤꯇꯤꯇꯤꯞꯅꯤ ꯇꯧꯅꯔꯛꯏꯁꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯁꯤꯒꯤ ꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯁꯦ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦ ꯀꯞ ꯍꯣꯜꯗꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯐꯣꯟ ꯊꯝꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯩ ꯂꯦꯞꯇꯣꯞ ꯊꯝꯒꯦ ꯍꯥꯏꯔꯁꯨ ꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯅꯤꯀꯣ ꯁꯤ ꯃꯌꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯝꯔꯦꯁ ꯀꯣ ꯑꯥꯝꯔꯦꯁ ꯄ꯭ꯂꯁ ꯌꯥꯝ ꯂꯤꯡꯅ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯦꯀꯣ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯀꯣ ꯁꯤ ꯆꯤꯡꯉꯒꯀꯣ ꯏꯁꯤꯡ ꯑꯗꯩ ꯑꯦꯁꯤ ꯐꯦꯟ ꯁꯤꯗꯁꯨ ꯌꯥꯎ ꯂꯩꯔꯝꯃꯦ ꯃꯊꯛꯇꯁꯨ ꯀꯣ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯦ ꯁꯣꯝꯗ ꯍꯥꯟꯅꯗꯤ ꯁꯣꯝ ꯁꯥꯏꯗꯇ ꯌꯥꯎꯅꯕꯅꯤꯀꯣ ꯃꯥꯗꯤ ꯁꯤꯗ ꯌꯥꯎꯋꯦꯀꯣ ꯑꯗꯩ ꯍꯨꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯀꯣ ꯁꯣꯝꯗꯅ ꯍꯨꯛ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯂꯥꯏꯠꯁꯤ ꯂꯩꯔꯦ LED ꯗꯅ ꯌꯥꯎꯔꯤꯁꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯟ ꯒ꯭ꯂꯥꯁ ꯍꯣꯜꯗꯔ ꯑꯗꯒꯤ ꯁꯤꯗ ꯂꯥꯏꯠꯁꯨ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯁꯣꯝꯗꯁꯨ ꯍꯦꯟ ꯒ꯭ꯔꯦꯞ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅꯦ ꯑꯗꯨ ꯃꯌꯥꯏꯒꯤꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯑꯦꯔꯤ ꯑꯣꯏ ꯑꯩꯈꯣꯏ ꯒ꯭ꯂꯥꯁ ꯑꯦꯔꯤꯌꯥ ꯌꯥꯝ ꯄꯥꯛ ꯆꯥꯎꯋꯦꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯂꯥꯁ ꯔꯣꯁꯦ ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯂꯥꯁ ꯔꯣ ꯆꯪꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤ ꯁꯤꯠꯁꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯇꯝꯕꯜ ꯗꯥꯎꯟ ꯇꯧ ꯍꯥꯏꯗꯤ ꯊꯨꯞꯆꯜꯂꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯁꯨ ꯋꯥꯟ ꯇꯁꯇ ꯁꯤꯗ ꯅꯝꯃꯅꯦꯕꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯅꯦꯕꯀꯣ ꯁꯤ ꯐꯤꯆꯔꯁꯦ ꯌꯥꯝꯅ ꯂꯥꯏꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁ꯭ꯋꯥꯏꯗ ꯆꯤꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯏꯟꯊꯨꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯣ ꯑꯗꯨ ꯑꯣꯏꯍꯟꯗ꯭ꯔꯦꯕꯀꯣ ꯁꯤꯡꯒꯜ ꯋꯥꯟ ꯇꯁ ꯕꯇꯟ ꯑꯃꯗ ꯁꯠ ꯂꯥꯎꯅ ꯇꯧꯕꯒꯤ ꯀꯩꯅꯣꯗꯨꯅꯤ ꯑꯣꯞꯁꯟꯗꯨꯅꯤ ꯂꯩ ꯑꯗꯨꯒ ꯁꯤ ꯀꯥꯈꯠꯄꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯖꯤꯁꯟꯅꯤ ꯂꯩꯁꯦ ꯌꯥꯝꯅ ꯑꯩꯈꯣই ꯕꯤꯖꯤ ꯑꯣꯏꯗꯕ ꯆꯪꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯤꯟꯕꯗꯣ ꯑꯗꯨ ꯑꯣꯏꯗ꯭ꯔꯦꯀꯣ ꯁꯤꯗꯗꯤ ꯑꯗꯣ ꯁꯤꯗꯩꯗ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯈꯨꯠ ꯄꯥꯏꯐꯝꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯈꯨꯠꯁꯦ ꯁꯤ ꯄꯥꯏꯔꯒ ꯄꯥꯛ ꯂꯥꯎꯅ ꯑꯗꯨꯝ ꯀꯥꯕ ꯌꯥꯔꯦꯀꯣ ꯑꯩ ꯍꯥꯏꯐꯦꯠ ꯀꯥꯔꯒ ꯌꯦꯡꯁꯤꯀꯣ ꯀꯥꯔꯒ ꯂꯩꯕ ꯀꯥꯟꯗ ꯁꯤꯒꯤ ꯑꯩꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯒꯤ ꯆꯥꯡꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯝꯃꯤꯁꯦ ꯃꯅꯤꯡꯒꯤ ꯂꯥꯁ ꯔꯣꯗꯨꯅꯤꯀꯣ ꯌꯥꯝꯅ ꯑꯗꯨꯝ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯗ ꯐꯖꯅ ꯐꯝꯕ ꯉꯝꯃꯦ ꯑꯗꯨꯒ ꯅꯤ ꯔꯨꯝꯁꯨ ꯁꯤꯗ ꯌꯥꯝ ꯀꯟꯅꯗꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯌꯥꯏꯗ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯝꯐꯣꯔꯇꯦꯕꯂꯤ ꯑꯗꯨꯝ ꯐꯝꯕ ꯉꯝꯕꯒꯤ ꯆꯥꯡꯗꯨꯗꯤ ꯑꯗꯨꯝ ꯂꯩꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯅꯤ ꯔꯨꯝꯁ ꯀꯣ ꯑꯗꯨꯅ ꯁꯤꯅꯤ ꯑꯗꯨꯒ ꯃꯅꯤꯡꯗꯁꯨ ꯑꯩꯈꯣই ꯐꯪꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯄꯤꯕꯤꯔꯦ ꯑꯗꯒꯤ ꯕꯇꯜ ꯍꯣꯜꯗꯔ ꯄꯤꯕꯤꯔꯦ ꯀꯣ ꯁꯤꯗ ꯄꯤꯔꯤꯁꯦ ꯁꯣꯝ ꯁꯥꯏꯗꯁꯤꯗꯀꯣ ꯑꯗꯨꯁꯨ ꯑꯅꯤꯃꯛ ꯑꯗꯣ ꯃꯤ ꯑꯍꯨꯝꯗꯤ ꯐꯝꯕꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯔꯝꯗꯤ ꯃꯤ ꯑꯍꯨꯝꯒꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯁꯤꯠꯁꯦ ꯃꯤ ꯑꯅꯤ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯄꯤꯕꯤꯔꯦꯀꯣ ꯁꯤꯅꯤ ꯑꯗꯨꯅꯤ ꯑꯗꯨꯝ ꯑꯩ ꯁꯥꯏꯠꯇꯒꯤ ꯊꯝꯁ ꯑꯞ ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯀꯂꯔꯁꯦ ꯀꯂꯔ ꯃꯈꯜꯁꯦ 9ꯗ ꯐꯪꯒꯅꯤꯀꯣ ꯗꯥꯏꯃꯦꯟꯁꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯤꯜ ꯕꯦꯁꯁꯦ ꯑꯩꯈꯣꯏꯒꯤ 2780 ꯑꯗꯨꯝ ꯁꯥꯡꯉꯦꯀꯣ ꯃꯥꯒꯤ ꯋꯤꯜ ꯕꯦꯁꯁꯦ ꯃꯔꯝꯗꯤ ꯒꯥꯔꯤ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤꯅ ꯑꯗꯩ 4540ꯅ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯑꯁꯥꯡꯕ ꯂꯦꯡ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯑꯄꯥꯛꯄꯁꯦ ꯋꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯒꯤ 1800 ꯑꯣꯏꯔꯛꯑꯅꯤ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯍꯥꯏꯠꯅ 1750
708 मागी हाइट से गाड़ी अदुम वांगो गाड़ी से अदुम अदो हाइबा गाड़ी सी मैमना अखोई गाड़ी येंगबा मतमदा यारी मखै अखोई गाड़ी से टेस्ट राइड अमुतंगदी सुंगु सोयदना तौबियो हाइबदी मी खुदिंगी मागी अखोई गाड़ी खुदिंगी मागी इंजिन की ट्विन से अमता मानदेको हाइ किया की Hyundai की मारुति की टाटा की अदगी निशान की सुमाइना अखोई रेनॉल्ट की माइ मागी इंजिन ऑप्शन लोई तोगान मनिना को सब मानबा सेम इंजिन दसो अखोई खेनबा मयाम अमदुम लोइमक खरगद लैगनिको अदुना मरम ओइकाना गाड़ी लौगे हारगदी गाड़ी अदुम टेस्ट राइड लोइनमक तौबियो अदुगा कंसीडर तौबियो ngasiगidi भिडियो si swai sum losinjarage aduga anauba kai mathang gari ga mai lenaba mathang ai ama mu purga laksage ngasiगidi swai sum losinjarage gari thong matamda seat belt session ro pabio aduga gari masa thorna helmet session opio haraga swai sum losinjarage